Manipur Top 20 News na tungan-tungan ba wala ba source hindi lokot mata-matang di oiba maru ipausing patukun khanjai ahan headline da Silongi Manipur Rajbari umtu thugai ki bagi marak akan ba khongsing changchiluduna hai ahing ba puwari mangan ki ba PDA da Rajbari sakhan biganu thugai kara problem sing RN culture gi losangbu yangsil hanbiu NHIDCL gi officer oiba mioi maitei macha ama lupa lakh taragi wanom sel lauringai da CBI na hakthengana fare CBI na mahaki mayumda re chathabda lupa crore ani ga lakh humpuga nithoi phangkhe laifa asigi mafam kunda mahaki apartment sing leramle EI school chingakam lerakta mihakhina hatok piram labi ritagi thawdok mahaki haksang leramba ka police na sil tawraga thingjinkhe macha nupa gi birthday numita hatok piba oiramle aroiba mathung mangam pangthokre police na complaint ki statement lokre chenaba fadi lainga ki thabak tawdrabasu dragon fruit amasung hai lei thabana chahi amada lupa lakh mari manga tanba ngamba naha sing thorakle restaurant ama maina chakre pia lainga na mayimda hanjin halagani harabasu hanjil handriba IDP amasung relief camp ta legidre UG manga fare nongmai amasung mobile phone fangle tangkok pitagi mioi ohum brown sugar kilo tara romga konana fare hari pau sandok na pijari NHIDCL gi officer oiba maitei macha ama lupa lakh taragi wanom sel lauringai da CBI na hakthengana fare CBI na maki mayumda re chathabda lupa crore aniga lakh humpuga nithoi phagatkhre leipa asigi mafum kunda maki apartment sing leramle Central Bureau of Investigation CBI na thawoina senja thumjagi mayakta chatharakpa aramba thabak chathabasing hakthengana phananaba thakpa lang amada thuduna National Highway and Infrastructure Development Corporation Limited NHIDCL Guwahati gi Executive Director amasung Corporation asigi Regional Officer su oiriba maitai macha amna lana mioi amadagi lupa lakh taragi wanom sel lauringai da hakthengana fare haina agency gi paw amana report tarokli paw sin hai lupa lakh taragi yamlaba senphambu wanom sel oina lana mioi amadagi lauringai da CBI gi team amana hakthengana Pakiba NHIDCL Guwahati gi Executive Director amasung Regional Officer adugi maming Maisnam Riten Kumar Kawi hairi mahakna lanai mioi asidagi senphum asi wanom sel oina logani haibagi paw mangjungna CBI na pangbadagi ngarang investigation agency asina thakpa langda thuduna mahakna senphum asi lauringai da hakthengana phabani haiki thagdu asigi matangda CBI gi maikaidagi official oiba cherol ama thorakhe cherol asigi matugina mahakna NHIDCL gi makhada National Highway kunsaga teret paringi asaman dalaiba highway asigi demo amasung moran bypass loislakpa phaugi marta 4 lane gi project amagi thabak subkibaga mari lenana private company amagi maikaida leptuna completion certificate issue tawnanaba amasung highway project amagi matam extend tawnawi damak yamlaba senpham asi lanai mioi adudagi larbani hairi private company adu NHIDCL na asamanungda paikatpa lambi sengot sagatpaga mari lenana contract worker singdasu chenaba company ni hairi officer asina private company asida makoina suriba thabaki extension of time EOT bu makogi michangda pinaba amasung project asi completion certificate pinabagi damak senphum asi demand tormani hairi thagdu asiga mari lena NHIDCL gi Executive Director amasung Regional Officer oiriba maitai masa asi kaktanatana CBI na thakpa langda turaba lanai mioi amasu phagatki aduga MS Mohanlal Jain Kauba Kolkata da leiba farm amagi mihut oiriba Binod Kumar Jain Kauba atopa mioi amasu senja thumjagi thabak asida chenabagi maralda CBI na phagatle hairi agency asina officer asi phagatpaga panthadana lepa asigi tungan bampham leiba mahaki office taret amasung mayum singda paksana thihumagi thabak chathaki thabak asida CBI na mahaki mayumdagi sel oina lupa crore aniga lakh humphugani thoi phagatpa ngamkhibani hairi CBI na thagu asiga mari lena chathakiba preliminary investigation da maitai macha officers na amasung mahaki imungi mioi singna 9 land property sing yauna lepa asigi tungan bampham singda apartment kun makoigi mingda leramle haibasu khangle aduga mahaki mingda leiba momal tanglaba gari sing che changsu phangbagaluna sis tawri hairi ngarang CBI na hakthengna phakiba NHIDCL gi officer asigi maming da immovable amasung movable property kyam leibagi haibatu chapchana khangdoknaba verification chathaba hore aduga maha amasung mangonda sel pirambadagi faramioi adu ngasi Guwahati da leiba CBI gi designated special court amada puthokre hairi amaromdana EI school chingakham lerakta mihathina hatok piramlabi ritagi thawdok mahaki haksang leramba ka police na sil tawraga chinkre machanupagi birthday numita hatok pibo oiramle aroiba mathung mangam pangthokre police na complainant ki statement lokre chenaba fari
Manipur tang na thopa thogok singi manung da ama oidiba ya school chinga kham lek ta leibi RIMS ki physiotherapy department ta senior physiotherapist orambadagi kumja 2019 gi December da thabak tagi potha kibi Dr. Angom Ningol Asem Ombi Ritabu tamthina mayumak da hatok piramba thogok ki matang da Imphal police station na miat pai case ama lakhot kiba galona leki jabi gi hakchang leram kiba ma ki yumgi ani suba floor gi ka ngarang fawda sil tawsinduna investigation chathakhabasu ngasi numidang wairam fawda mihat asida chena miyoi sing phalpa gamdri thogok si matang da pause asna leki jabi gi mapuwaiba Asem Mohindro advocate ka wai sanaduna thogok asi matang da hangrubada mahang na hai ai hak ki hatok pinba numit adu aikhoi ani gi naitum pokseba ichanupa yaikhomba Asem LH Rahul gi mapong numit birthday oiba numit ni numit adu da ehak ti High Court of Manipur gi single bench amada ehak na lepkiba election petition case ama leibadagi mahusagumna kaisam thong leiba ehak ki chamber da ayuki pung taramathoi taramdai da gari macha ama tongduna laki ehak na election petition asida lelokpada thogok thokliba numit asida mapok numit takiba ehak ki machanupa asibu advocate oibani engonda assist ta holaki adubu election petition asigi while chathagadaba single bench ki judge adu court asigi division bench asu hamgadabna khara thengthana chakhi haiduna yumdagi ayupung taramathoi taramdai da chamber york laba matung high court ta chakhi pani adubu ehak na yumda leiringai da ayupung nipan ga makhairom tarakpadagi hauraduna leikhidabi ehak ki loina bina machanupa gi mapok numit kidamak ngamjaba hai leina chingba katuna lai khurumgi thorom pangthoki tharam adu losilak matung court chat nanabgi damak chamber da hana thunglakibani numit adu gi nungthil pung mari ga makhairom tarakpada court ki matam losilak padagi yumda halakpada nungthil gi pung manga khajik tang henba du aida yumda thunglaki ehak na yumda halaklaba matung thogok asi thengrakibani hairi pau sina mahak na makha tana hai ehak ki yum asi floor mari leibani ahanba floor da ehak leraga anisuba floor da leikidabi aigi loina biga ichanupa ga leibani floor amamda ka ohum mari leibani mi leinadaba floor su yawi hairki pau sina leikidabi Dr. Rita gi hakchang kanamba mafam singda sokpagi hanglubada mahak na koki sarukta ayamba sokpani aduga atoba hakchang gi part singda su soi hai adubu postmortem examination report fangla matungda chapchana khanglagani hairki pau sina imungdagi kari karamba polam sing mangba yawbagi hanglubada mahak na hai hangdak pangthokadauba takauwagi lupa lising yang kai humpurom pikiba kuidri aduga laikidrabi aigi loina bi su masagi kutta lupa lising yang kai humpu adumak leijabani sana oina sukhara uramgadaba mali adubu mahaki kagi sana tamba upudi hangduk lamba tenade maramachina pukriba sana sing adu yambano haiba chapchana khangba ngamdri adubu sel oina di lupa lak taraga manga rom puraga chatkre haina khang le hai pausina hangu asigi hanba phongba reporta laikidrabi mobile phone puraga chatkre hai basi chumra hangubada chumde ma ki loina bigi mobile phone tek takaidana fangle harki aduga imungda thamba CCTV camera gi hard disk na singba amang ta thok labra haina hangba wahangi pakumdadi chummi ugaituna pukhibasu yaure harki thagu asi ma ki imung ningi floor amasung ka sing munna khangba myo singa thoklamba oigadra hangbada imung asi atopa myo singa kaya toina changdaba imung mi harki ngasi numidang waram thagu asigi matang da police ki maikadagi complainant ki statement lokre aduga thagu thokra matung dagi aigi loina bigi haksang phangkiba ma ki ka asi police na sil tawsinduna investigation chathar kibani adubu ngasi dagi di hangdok le harki loina ngarang RIMS ki medical sangda postmortem examination tawbal waram aigi loina bigi haksang ngasi ayuk pung taraga mathorom tarpada loduna ma ki aroiba matung mangam loibada ngairi haina phongdorki lainga ki thabak tawdrabasu dragon fruit amasung hai lai thabana chahi amada lupa lak mari manga tanba ngamba naha sing thorkle laik laisu mapung fan tamla matungda lainga ki white culture job phangre haiduna arembada matam manghanduna leithopagi mahutta amasung low inkhol yolaga panglakpa senphamna leibaki thabak tawduna lawbagi mahutta singnaba amaga loinana isana kona jaduna chaba yaba haira amadi tangai fadraba lining laisona singbada sinaba laisu tharaga isana isabu thabuk pijaduna chahi amada lupa lakh mari manga rom phawba tanba ngamba lairik laisu hairaba naha kya thokna mapalamda chakhigada senpham sing kanba ngamba yaramle Bisnupur district ki manung chanba nambo esina konba kabo wak sing saba lekai draiba pichumayum John chahi kunga mapan nahai kumja 2022 da Manipur gi University gi Manipur re subjecta MA pass tar matung mahaki apokpana lenga ki thabak ama tawna na bahona si law yola basu yon si hierarchy maduda mahangna law yon bai mota farm ama oina haira amadi leina singbat manungda ngakpok sangsing saduna lam koibasingi pothapam sem saraga masana masabu thabuk pijaba oina hona jage haibadagi kumja 2021 dagi hona mahaki achet phirep amaga loinena ilam sida khong thangjinba hawrki pause sina pichumayum jona makhatana haikibada mahaki ariba sel palising kun khak putholaga makoigi yumgi maningda khara chelagaliba miyamna hangoi pat haina khangnaba lakolda lawrak amarom chawba lophumda dragon fruit thaba hawrki mahaki apokpa
ꯇꯣꯝꯕꯁꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯄꯨꯊꯣꯛꯄ ꯂꯧꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗ ꯅꯠꯇꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯂꯝ ꯀꯣꯏꯕꯁꯤꯡ ꯂꯥꯛꯇꯨꯅ ꯄꯣꯊꯥꯕ ꯌꯥꯅꯕ ꯍꯠꯅꯆꯤꯡꯕ ꯁꯥꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯞꯆꯅ ꯂꯦꯞꯈꯤ꯫ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯆꯥꯔ 100 ꯔꯣꯝ ꯂꯩꯔꯒ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗ ꯊꯥꯈꯤ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯕ ꯃꯇꯝꯗ RCCꯅ ꯍꯩꯕ ꯄꯤꯂꯔ ꯑꯃꯃꯝꯁꯨ ꯌꯨꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯤꯡ ꯑꯗꯨ ꯑꯣꯜꯂꯛꯄ ꯆꯍꯤ ꯀꯨꯝꯖꯥ 2022ꯗ ꯄꯥꯟꯗꯨꯅ ꯀꯤꯂꯣꯒ꯭ꯔꯥꯝ 7-9 ꯂꯣꯝ ꯄꯨꯊꯣꯛꯇꯨꯅ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯗ ꯂꯨꯄꯥ 200-300ꯗ ꯌꯣꯟꯕꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯈꯤ꯫ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯑꯁꯤ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯀꯛꯂꯒ ꯆꯥꯔ ꯁꯦꯝꯕ ꯑꯗꯨꯒ ꯆꯥꯔꯁꯤꯡ ꯑꯗꯨ ꯊꯥꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 60-60ꯗ ꯌꯣꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ 2,000 ꯔꯣꯝ ꯂꯩꯔꯦ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯆꯥꯔ ꯑꯃꯗ ꯂꯨꯄꯥ 150ꯗ ꯌꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯊꯥꯔꯤꯕ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯁꯅꯥꯔꯩꯁꯤꯡꯁꯨ ꯊꯥꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯀꯣꯏꯕ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯒ꯭ꯔꯦꯞ ꯅꯥꯏꯅ ꯑꯃꯗꯤ ꯖꯍꯥꯖꯤ ꯍꯥꯏꯕ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯊꯥꯗꯨꯅ ꯂꯐꯣꯏꯁꯨ ꯄꯨꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯐꯥꯔꯝ ꯑꯁꯤꯗ ꯕꯣꯔꯣꯏ ꯑꯆꯧꯕ ꯁꯇ꯭ꯔꯣꯕꯦꯔꯤꯅꯆꯤꯡꯕꯁꯨ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯁꯤꯗ ꯊꯥꯔꯤꯕ ꯁꯅꯥꯔꯩꯁꯤꯡꯅ ꯏꯟꯇꯔꯀ꯭ꯔꯣꯞ ꯇꯧꯗꯨꯅ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯅꯅꯕ KVK ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯎꯂꯧꯒꯤ MSS ꯗꯣꯛꯇꯔ P. ꯕꯤꯖꯌꯥꯅ ꯇꯥꯛꯄꯤꯔꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ICAR ꯕꯦꯡꯒꯂꯨꯔꯨꯒꯤ MEH ꯀꯦꯝꯄꯦꯟꯀꯤ ꯃꯈꯥꯗ ꯑꯜꯀꯥ ꯚꯥꯅꯨ ꯃꯦꯔꯤꯒꯣꯜ ꯚꯦꯔꯥꯏꯇꯤꯁꯤꯡꯒꯤ ꯃꯔꯨ ꯄꯤꯔꯛꯇꯨꯅ ꯊꯥꯕꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯗ ꯁꯅꯥꯔꯩ ꯈꯛꯇꯗ ꯂꯨꯄꯥ 90,000 ꯐꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯀꯨꯝꯖꯥ 2024ꯗ BBL ꯁꯅꯥꯔꯩ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤꯁ ꯊꯥꯕꯗ ꯂꯨꯄꯥ 10,000 ꯂꯣꯝꯒꯤ ꯌꯣꯟꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯔꯝꯁꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯃꯩꯅ ꯆꯥꯛꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯒ ꯃꯥꯌꯣꯛꯅꯕꯗ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯂꯣ ꯔꯦꯁꯇꯨꯔꯦꯟꯠ ꯀꯧꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯁꯕ ꯑꯣꯐꯤꯁꯥꯔ CH ꯔꯤꯁꯤꯀꯥꯟꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯃꯩ ꯃꯨꯊꯠꯇꯨꯅ ꯀꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯩ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ L. ꯅꯕꯆꯟꯗ꯭ꯔ ꯃꯁꯥꯃꯛꯅꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯅꯒꯥꯝꯄꯥꯜ ꯀꯥꯡꯖꯥꯕꯤ ꯂꯩꯔꯛꯇꯒꯤ RK ꯖꯦꯕꯤꯌꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫